मुट्ठी दौरबा कोई की इप्रूव जाति से मसी पोसे कन्न बोहना बदा इमा सिंह पॉलिटिकल की खेना बथादो पियो CSO की खेना बथादो पियो बर्मा की खेना बथादो पियो Census yaitok hanabagi damak achauba khongjang gi mathau taraklabadi Arambai Tenggol gi chahi kunthra gi manungda leiba naha lishing marfuna mangjin thana thoraktuna sarugyagani haina Arambai Tenggol group headquarter ki commissioner CMP Waikom Munindro mangangna phongdokre wafamasi state asida achauba issue ama oirakliba census yaitok nabagi matangda Jfd'S na sinduna pangthokpa ching amasung tampak ki lup singi mifam amada phongdokibani Imphal West District ki Kwakathel Thokchom Laikai Community Hall da pangthokpa mifam aduda lamdam asigi maruoiba loop ching amasung tampaki luchingba singna census yaithoknaba Jfd'S na changsilakpa khongjangda saugotpagi wafam sing phongdoknaki mifam aduda saruk yakhiba Munindrona Jfd'S na changsilakpa khongjang khudingmakta Arambai Tenggol na saugotkani lamdam asida mahausadagi khunda laitaduna leiraklaba Yellow Furup Singbu kan bahaiba asi Arambai Tenggol gi lengdraba pandam ama oiraga ngasi fawba thaba kaya tawduna lakli lamdam asidagi Yellow Furup Sing asi mutkhi gadra haibagi chingnaba leiringaida mitop khandoktana mikok thibagi thabak chathaba yaroi lamdam asidagi Yellow Furup kannabagi damak mitop khandoknaba hotnabada loop ki khenaba thamdana aikhoi punna saruk yaminabagi mathau tai haina phongdoki Mifam aduda saknairaba demographer R.K. Narendrana moderator aduga Jfd'S gi convener Jitendra Ningombana thauram mapu oina saruk yakhi Kuki oigera amma oigera 1951 ki NRC natraga robust mechanism ama swai manung sidai lokalaga dudaida akoi Manipuri ni haido adu hela ko buda do koi selu tawjani ikakna bo usagani adamaina koi punna laina ba pame mutkhi doroba koi ki improve jati se masi pose kanna bo hana bada ima sing political ki khena ba thado piu